Coordinating Committee on Manipur Integrity, Cocomi na haukiba August ki tarik tarukta government ki thausilda pendable laibadagi Manipur government pu boycott tawduna lakhibadu withdraw tawre haina Cocomi ki office da pawmising unaba amada Cocomi ki coordinator Jitendra Ningombara Handokhre. Social boycott tawba asi effective oikibra haina pawmising na hangkibada tawkiba boycott adu thoidokna effective oikide haina su phongdoki. Ahan bada Cocomi ki maiketi ki leibang niya mikai Nabuchari, Uju Makana, Tawang Lok to Nalai, Hadiba, Tawang Lok Bamayam Sing Dugumanunda, Maruina, Akaski Tang, Tarukta, Ladybird, Government Singi, Ladybird Home to Tilsea, Masi, Ben the Badigi, Manipur Miamgi, Apamba, Julian Jarakanda, Manipur Government Sing, Social Boycott, Tore, Eduna, Quilla Foxa Giveni, Sigi Matunda, Mokojila, Riba, Tabok Toromayam Sing Sikuna, discussion to Nabagdamakta. October kitang tara 2023 numit simukada Manipuri Centenary Manipuri University ki Centenary Hall da laibiriba organization mayam sing sigi lusingba mayam sing sekoina kawri hai kanda closed door meeting ma koi tokjeki bani ayuki pung ma bandagi koi gi nuthiri pung mai fawda maduda laibiriba organization mayam sing sina magi apamba magi tawhningba mayam phungdo pugalo loina Cocomi na pamjaba mayam su thamjaro matungda aikoi understanding khara leinaki hariba mayam sing digomnamda lairiba Cocomi na amadi miyam hujik social boycott se masi handokpana sumgadra haibo husu thambirami masigi laibiriba wakalon asai thambirama mayam singdu amukhana October ki tang 10 ga 3 2023 sida Manipur gi akogi press club da laibiriba Manipur gi editor mayam sing aduga social activist sing intellectual sing amadi panelists mayam sing si kumna muk digest orga phaminaraba matungda mayam na pibiramba akoi report ki matungina wakoi boycott se hantok botargadi en kumang chokchen gini haibagi idea am su pibirami aduga lone na hokiba nangi December ki tang 2023 da Brahmapur Community Hall da Loblaw bungda leiba hall sida amukhana akoi gi laibiriba organization mayam gi leaders sing si punna phamina rekanda aikoina understanding ama amasung wari khara lobina ki haiba wari sing nungda boycott handok bosi commercial oi bopot am oire sumaina leingai ki salak serak sida oksiksi Manipur government ki maikei degi aikoida invitation amakhak lai hariba invitation sini Aliba invitation sida mukuna loleiba wafum si lairiba National Register of Citizenship samna NRC habse masi amuk karamna athuba matam implement tawna khona matamda Cocomi na sanction maya ba aduga government na sanction mina ya pot mayam da matang da panbire aduga resettlement of displaced and affected person haidana hujujik Cocomi na tongan mafum da dolai thabi gi area da tangjing gi area da napat ki area da lemukhong gi area da shiro gi area da sanction le jaga sing sida amukena satisfy one na bagda khomang sanction na bagda mutta madu khana na bagi idea am su bibire aduga atopa mana hujuk waliba atopa leiriba issue mayama fu leiriba furu masel gi manakta leiriba ekoi gi hujuk sik tongan ba kana gumba xyz kana gumba kharana koi ta hoidaba khara sum tawrapa masina maram oidana ekoi furu sing manakta kitang ngai do leise masigu mayam sing gur kan da invitation ma pibire kusina maram oidana leiriba social ekoi gi Manipur Cocomi na ekoi gi Manipur government social boycott to se koi ngasi gi sidigi koi handoksare aduga masi hando matungda leiriba aikoine pamiba Cocomi na hujik komai kumang choksin bangam jiba mamste ena choksin na bagi damak thabak hena su sanction janam hona jage loina leiba mian su hena pb level coordination sidigi hena makung phan coordination pbu haidin su leiba miam da Cocomi gi maike di nolukna haijaba loina na ngasi press principal 7